Kurumjari. Norris Binduna Sandokchariba, Nuntiki Pau Mi in Tabiribu Punamapu, Ahan Mamakada, Taram Nokchari, Ngasim for the Funkiba, Marueva Pauche, singing Manunda, Marueva Pauche, Oriba, Huyelan Pau Amadi, Naharo Taudangi Editorgi Ayaba Laujaraga, Pauche, the Funkiba, Marueva Pausing Patukchari. Ahan Bada, Local News. Constitutional duties sing Mapumfana Pangtoktuna, Lamdam Masigi Miamna, Masagi right Fanganaba, Hotnagadabani. Laibak asigi constitution na piriba duty sing mapumfana pangthoktuna lamdam asigi miyamna amata oina nungshi chanana laiminana ba hotnaduna hingsagi oiba thawdok wathok sing nathaibaga loinana tongan ba kanglup furup singi leiriba right amadi dignity sing adu ngak senuna thamnana ba hotnagadabani haina Governor Ajay Kumar Vallana phongdokre Wafam Singasi Palace Compound Laiba Manipur State Film Development Society da pangthokiba Constitution Day Thoramda Maruiba Michunglen Oiduna Saru Yaraduna Governor Ajay Kumar Vallana phongdokhibani Haukiba chahi lising amaka chamapanga nifuga mapangi November kungatarukta matamdugi Constituent Assembly adopt tokibaga Constituent of the India gi numit adubu palan tawduna chahi asigi oina Hamara Sambidan Hamara Swabiman haiba thimda Pangthokiba Constitution Day Observation Thoramaduda Governor Ajay Kumar Vallana hai Laibak asina ngasi oiriba fiba masi yawnaba hotnarakpada Dr. B.R. Ambedkar amadi tongan ba masak naiba miyoi kaya hotnarakiba thodang asing adu nauna ningsing aduna singthaba wafam kaya phongdokhi Laibak asigi Father of the Constitution Dr. V.R. Ambedkar na thamlakhiba Constitution Amadi rule of law sing adubu Laibak miyam na mapumfana chatnaduna Laibak asigi democracy bu hena mapangal kangkhatna ba hotnabada tangai fade Manipurda lairiba miyam na Laibak asigi democracy da thazaba thamduna Laibak asigi constitution bu hena mapangal kangkhatna ba hotnaba tangai fade lamdam asida lairiba education sports arts amadi entrepreneurship ta inkalakliba lamdam asigi naharol singna initiative lauduna lamdam asibu watapadaba Nungshi chanaba khunayama ohennaba hotnagadabani lamdam asigi miyamna constitution bu thazaba thamduna tungda lakadoriba matamda khunai asibu hena chawkhatpa puraknaba hotnagadabani lamdam asigi miyamna laibak asigi leiriba democratic values singasi hena mapangal kangkhatnaba hotnabaga loinana lamdam asigi leiriba miyamgi marakta amatta oina nungshi chanana laiminaduna laibak asigi leiriba constitution asibu hena masak mangal laibak constitution ama ohenaba hotnagadabani maramaduna laibak miyamna hingsagi oba thodok wathok sing adubu tungoinaram laga lamdam asida khundariba tongan ba kanglup furuki dignity amadi right sing adubu manghandana ngak senaba thamnaba hotnagadabani hainasu phongdokhi Ngasigi pangthokiba thoramadu state asigi hanagi chief minister and Biren Singh Raja Sabagi MP Leishimba Sana Jauba MLA Singh chief secretary security advisor senior officer Singh Lengaki Leiriba Oja Amadi Mahiroi Singsu Saru Yaki Nakalamaromda ngasi pangthokiba thoramadu Saru Yakiba XCM Birena thoram aduga mari leinana Paumi Singh da hangba wahangi pau khumpiraduna Democracy da violence ki chanafam leite fana khudung chada ba tanja mayuk narbasu police ka hen ba thong tawridabani minung sigaloinana police na mathau pangthokadabani mathau pangthokpa matamda miyam bunung shibaga loinana pangthokadabani kaidaw ngaida su tathi tawoina tawba chumde haina phongdokhi mahakna makha taraduna hai sangai festival pangthokpa natraga pangthokta bahai basi lengap ki makha poli hiramasegi matangda comment piningai leite democracy chatpa laibak amana Apamba mina festival pangthokpada akaiba laite manaba mongde yaningdaba miyoi singna masagi aningba apamba wakhalon phongdokpada akaiba laite haina paukhumpi Finally this constitution emerges. It's impossible to speak the making of the constitution without honoring monumental contribution of Dr. B.R. Ambedkar, the chairman of the drafting committee. Dr. Ambedkar, a scholar having clarity of thought and unwavering commitment to social justice, shaped many of the most progressive features of our constitution. Working tirelessly with legal luminaries such as B.N. Rao, Aladi Krishnaswamy Iyer, K.M. Munshi, T.T. Krishnamachari, and various other distinguished members, Dr. Ambedkar ensured that the constitution protected individual rights, limited the powers of the state, and created mechanisms for accountability.
His emphasis on constitutional morality and equality before law remains one of the most relevant messages of our society today. As Dr. Ambedkar reminded us in his final speech to the Constituent Assembly, however good a constitution may be, if those who implement it are not good, it will prove to be bad. This reminder continues to guide our democratic conduct even today. The importance of the constitution lies not just in the text of its articles, but in the spirit that animates it. The constitution protects citizens through the fundamental rights, ensures social transformation through the directive principles of state policy, and guides the functioning of our institutions through a delicate balance of powers. For the state of Manipur, the constitution has been the Manipur BJP की डबल इंजन लेंगाकना संविधान की वाहनथोक लेहंद्रे ममिंग तंगाइरे मेगा चंद्रा लॉ एंड ऑर्डर अमसुम पॉलिटिक्स असिदी अराइब ओइरे स्टेट असिदा कॉन्स्टिट्यूशन गांग चथबना मणिपुर की इचिर नाव मयाम अमा रिलीफ कैंप त लेहंदुना पुमनमक वाहली बीजेपी की डबल इंजन लेंगाक असिना मणिपुर संविधान की वाहनथोक लेहंद्रे ममिंग तंगाइरे एखोय पुमनमकना संविधान कन्ननब होटनबगी मतम ओइरे हाइना MPCC की प्रेसिडेंट कैसा मेगा चंद्रना फोंदोक्री वाफम असी MPCC के लीगल डिपार्टमेंट सेंडुना इम्फाल की राजभवन द पांगथोखिबा अखोय की कॉन्स्टिट्यूशन असी के आर्किटेक्ट ओइबिरंब सिंह अमदी डॉक्टर BR अम्बेडकर बु इकाई खुमनब उतुना पांगथोखलिबा संविधान बचाओ दिवस की थौरमदा पांगथोखिबनी महाकना मखा ताना फोंदोखिबदा थौरम असी मणिपुर नतना इंडिया पुंबदा BJP की लेंगाक असी डिवाइसिव पॉलिसी चथदुना अमगा अमगा नुशिना हंदबा डेमोक्रेसी की थवाई ओरिबा कॉन्स्टिट्यूशन की वैल्यू लेरक्तबा असी ngakthoknaba amadi एखोय की कॉन्स्टिट्यूशन असिबु कन्ननबा थौरम असी पांगथोकपनी सेंटर अमदी स्टेट असिदा पालिबा BJP की डबल इंजन की लेंगाक असिना संविधान की वैल्यू हंथहंदुना लिसिंग अनिगा तरागा मरी दगी लेबाक असिदा डेमोक्रेसी की वाहनथोक लेहलकबा थेंगनरी भारत लेरिबा मेचिनरी खुदिमक मपांगल कंखटहंदुना संविधान की लो मयाम असिना प्रोटेक्ट तौरगा अखोय की डेमोक्रेसी मपांगल कंखटहंगनी संविधान गाकना चटलबा मतमदा मसिना पीरिबा हकसिंग फंगनी अदुबु ngasiदी येंगनुबा माइकई खुदिमकता प्रजा सिंगी जस्टिस फंगबा ngamdre अकनबदा हेना अदुम कनखिबा असोनबना अदुमक लाक्थुदुना लेरी संविधान की नुमित असिदा MPCC ना संविधान कंदबा यादे हाइबा खोलाव असि लाउदुना थौरमसी पांगथोकपनी गुंडा तौबा बुलडोज तौबा सरकार पाइरगा मी उशितबगी मियोइबगी ममलबु लुमना खंदबा पॉलिटिकल पार्टी सिंग अदुबु थेंगनबा MPCC के मणिपुर मियामगी दमके लेपली हाइना फोंदोखी यान पुरीमक अमल तक मणिपुर प्रदेश कांग्रेस कमेटी ना मियामगी लेप सेक्शन पुरीमक की तक लेप गुंडा तौबा बुलडोज तौबा इंटेक्ट तौबा सरकार पावर पायर कांदा मी उसितबा अमसु पीपल की वैल्यू ह्यूमन राइट्स को मनुबे खंबीदबा अदि राजनीतिक पॉलिटिशियन अदि पॉलिटिकल पार्टी की मैम से तो थेंगन की नमस्ता मणिपुर प्रदेश कांग्रेस कमेटी यान की मुक्त लेपी Constitution lamjing ba document ojuna colonial gi wakhalon muthar hangadauri bani murmu ngasi New Delhi da leiba ariba parliament building hojikna संविधान सदान हाइना खंगनरबा मफम अदु दा leiba central hall da pangthopa constitution day ga thorongga mari leinana leibak asigi president Draupadi Murmu na constitution asina lamjing ba document ama oina colonial oiba wakhalon muthat lagani loinana leibak ki oiba saktam gi matang da wakhal khansi haina phongdokri Makhatana President na Fongdokibada Malemda Indiana Chokotpagi Anoba model ama Kudol Tamli Masina Laibak Asida Laiba Miyoi Kayagi Kudung Chabasu Piga Doribani Constitution Asi Laibak Asigi Lemjaningai Oiraba Amadi Choktok Chaningai Oiba document Amani Masina Laibak Amabu Masak Maming Taka Doribani Loinana Colonial Oiba Wakalon Sing Adu Constitution Amana Laibak Amagi Oiba Wakalon Sing Pukatuna Tunglam Chata Jungshinaba Aiba Maruiba document Ama Oiri Wakhalon sing asigi marinana Indiana anoba criminal law sing sizinaba hokre colonial irada leiramba Indian Penal Code Code of Criminal Procedure
amasung Indian Evidence Act 1972 Bharatiya Nyaya Sanhita Bharatiya Nagarik Suksha Sanhita amasung Bharatiya Sakshya Aviniyam na muhat silagani hariba anoba criminal law ahum asi mamang chahigi July amadagi leibak sin bathungna chatnaba haukrabani leibak asigi constitution semlaba miyoi singna leibak asida leiriba miyamgi masagi oba democratic right adu matam pumbada ngak senabagi apamba phongdoklambani Jammu and Kashmir da special states piramba article 372 lokthokuna political gi oiba apanba singdagi nanthokpa ngamle haiki Karnataka gi charangnaba athuba matamda waroishin purakani Kharge Karnataka gi chief minister gi fam amasung political leadership ki matangda thokliba charangnaba asi athuba matamda Rahul Gandhi amadi Sonia Gandhi ga tanaduna waroishin puraknaba hotnagani haina Congress president Malik Arjun Kharge na phongdokri Kharge na hai Karnataka da leiriba political gi oiba charangnaba asi Congress ki high command na khud thingjilaga waroshin puraknaba hotnagani amasung state asida leiriba Congress lenga ki luchingba singi marakta charangnaba leiriba sidi mafam aduda leiriba luchingba sing aksi khaktana kari maramgi thoklibano amasung karamna loishingadage haibadu mayek sengna khangadabani masida high command na waroshin puraknaba firep lobada mateng pangduna charangnaba asi athuba matamda loishingani haiki International news amuk pathokchari Russia amasung Ukraine gi peace deal yamna nakshilakle haina Trump na claim tawragli Europe Jackson na laigadawri US ki President Donald Trump na claim tawrapagi matung ina chahi ahum fazalaklaba Russia amasung Ukraine gi lan loishinanaba hauzik yanaba puraknabagi thabak adu yam nakshilakle adubu Europe ki luchingba singi leinariba fibam adu yamna Jackson na lawfam thoi haiki Mamang Chahida Donald Trump na US ki President Mikhail Mangoinana vote khombada Ukraine amasung Russia gi lan asi mahakna president oirabadi mapum pungkun marigi manungda loishinhange haina chawthokna lawthokkiba adu ngamlaktabadagi khoishawnarba saktam utpaga loinana handak wari sanaba asi yanaba purakadabagi achauba mami leire Marak asida Russia gi missile singna Ukraine da makha tana kapsinaba thabak lepa leitriba thawong asida Marak asida Russia gi missile singna Ukraine da makha tana kapsinbagi thabak lepa leitriba thawong asida atopa Europe ki leibak singi luchingba singi matangda khu senba mathau tai haiki Donald Trump na sagatuna lan asi loishinaba mamangda yanaba puraknabagi khongthang amada Russia de hena khudung chaba piraga thabak chatharubani adubu mai pakpa ngamdabadagi hojikmak amuk Ukraine gi maikadagi kanaba phangba masing yamba wafam kayaga loinana wari sanaba si chatharibani adubu yamna maru oiba hiram kharadadi adumak wari sanaba adu taishinaba yabagi mawong adu mayek sengna uwa fangdri haina official amana phongdorakli maragasida France ki president Emmanuel Macron na phongdorakpada Ukraine amasung Russia gi marakta ceasefire leiba amasung anauba machal sing hapchilaga wari sanaba aduda Russia gi maikaidagi yaningbagi mami ama tari haina phongdorakli Aroibada Hong Kong gi mathol yamna wangba residential building mai chaklakpada miyoi taraga humdoi shenkri Hong Kong ga leiba housing complex amagi awangba apartment building taret mai chaklakpadagi punna miyoi taraga humdoi shikre haina mafam adugi fire service ki maikaidagi phongdorakli mai chakfam aduda miyoi mapan shikibani aduga mari amana sokpadagi hospital da pukatuna laikanabada makoi shire haina laukthorokpani Mai chakpagi thaudok aduda atopa miyoi taraga manga romsu asok opan nangki housing complex aduda leiramba miyoi chatret lom temporary oiba shelter singda thaidok tuna thamkre hairi Hong Kong gi new territory da leiriba housing complex mai chaklakpa aduda mai khu amadi mai na mathang thangba
building sing adusu mari mari chakpa horakhibani Hong Kong gi Taipo district ki housing complex adugi apartment singi mamangda wana semba amadi atopa mai chakan ba potlam kaya ama laikhiba aduna mai chakpa gi khonjil adu hegalakhibani complex adu the apartment listing anirom block nipan thongna thamlibani maduda listing nipan ga chamri rom lairibani thaudok adubu video da recording to horiba singna ulakpa mamida block nipan mak maina yamna nakna chaksin ba hauki hairi firefighters singna araiba khusukulai sijinaduna mai adu muthatnanaba ising caption duna honaki thaudok adu ngasi numit yung badagi horakhibani numidang wairang matam yoshilakpa fire service ki department na mai chakpa adu level 5 ki alarm leire haina lauthokhi firefighters singna mai chakpa kanbada sijinaba truck chamaga kungini pan amadi ambulance jangkhai ga tarechu mafam adu thomjinduna mai chakpa adu kanana ba honaki punna sikhiba miyoi taraga humdoi adugi manungda firefighter amasu yauki hairi Hong Kong gi fire service department gi director Andy Yongna paumising da fongdoropagi matung inna atopa firefighter amasu mai shamal takka hena waman badagi layengduna leiri police ki maike digi fongdoropada kudung thiba nanglaba building complex amada miyoi kaya thokpa ngamdana chaptuna leire haiba report kaya ma lakhi Taipo district council member oriba Lo Hiu Fungna ngasi anganbada local television da fongdokibada mai chakpa adu da chaptuna leiriba miyoi ayamba chahi yamlaba miyoi ni ayamba ni haina thajanari hairi district officials sing a temporary shelter hangdoktuna complex adugi thaidorakpa miyoi kaya lehalei hairi Northeast Miduna Sandukchariba Nungthigi Pau Pathokchaba Matang Asida Loishinjare Meeting Tabikhiba Pumna Mapu Amuka Suhana Kurumjari